Chahi ahum faraba Manipur ki rang asi BJP lengak da loisin bangamdrabani na MLA sing fam thadokuna Anouba Mikhal Pangthokpana Aphaba Oigani haina selfie leader kaisa Meghachandra na phongdokhrei wafum masing asi India block na sillaga Manipur Press Club ta pangthokpa pawgi mifam amada mak na phongdokhibane India block ki member ma soiriba selfie leader kaisa Meghachandra na makata na hai Manipur ki rang asing asi chahi ahum apum faraba su center amadi state lenga nga si phawa warishin amada purak pangamdana leiri loindana irang asi ki chaitheng phangduna relief camp sing da changjafam noriba Miyam na sumasagim da hanjin mangamdre pumna mo asina takpadi paliba BJP lenga asi Manipur miyam gi karing mamata khandre habani maram maduna leiri ba MLA singfam thadokuna nauna Mikhal Pangthokpana Aphaba Oigani miyam na pamba lenga ama thamduna irang asi gi warishin purak pangamgani habasi ma ki thajabani India block na lamna masida tangdulai taba purak na mangasi fawpon na tuna laklibani lengak sina tabi da leithokle amoromda prime minister na Manipur gi rang asi bohak chin na lodaba habasi Manipur miyam gi oina khwaidi gi laibak thibani sida lengak pairiba MLA singna miyam gi apam thabak ton thok pangamdaba madi misi mina thokliba kaya asi gi chumma wail amata ngasi fawba pibangamdre phibam masida lengak ama leipaki kana balaitre Maramaduna tungi punsi amadi Manipur kananaba kitamak Mikhal Pangthoktuna miyam na pamba noba lengak ama semba mathau tare haina makta makhata na phongdokhe ngasigi pawgi mifam aduda India block ti yawba tongan tongan political party taragi luching masing su saruk yakhi Chahi ahum asida sarkar asina karimata tawba ngamdraba loinana leadership oiriba sarkar wairiba singna parjagi confidence sagatba amasung piba ngamdraba justice tawba ngamdraba santi piba ngamdrabanina MLA bupu chahi ahum chahi manga gi tam amagi chahi manga asida chahi ahum irang nimthan ngamdraba Tengah kasina, central government amasung state government na MLA bupu si layugi kari dakar lay. Miyam puno bakna MLA bupu da tayo masi democracy sa palibak sila di santi porak pa amasung irang yandhaba loy na udan ngak pahay masaya masi ay puno baki mayam tayo tani hay mani na MLA bupu da tayo. Marapun na santi lay terba miyam da confidence mi bang abdrabadi MLA bupu mag design tawraga Anouba maintain ama lawjabana hena phare maramasini MLA bupu mag design tawra phare maramdi padayam kham thengna ware maramasina prajana pami opposition political party sina pami sarkar ki action na to pami sarkar ki shanti hanjalan pa pami sarkar ki adegumba justice na to pami